Hairang Leirang Channel na mayamgidamakta pujarakliba phungawari asi channel asigi phungawaribu leptana tabiriba Hairang Koithongdagi aikhoigi maru Posangbam Lamnganbina ibirakpani hauzik mayamgi mafamda khudol tamjari phungawari lanpham Linthoi ngambi chahi manga muk suraba tomal amadi yainbigi amata pokchaba machanupini Linthoi ngambi picturabasu haipa yamna singbi pikna masing thokpa angangni Linthoi ngambina mamada asumna hairei ima aise leisabi phakibana hanba tare ten kapa yamna tamningre oza ahaiba amata thibiro yaimabina kari angangnone masakse asuk yamna kak laubasibo imana hanjin haikraba natro nupigi sinpham nate nupina tamnadi haiduna mamagi wahaisida Linthoi ngambidu ngangba horai yaroi haibani aidi ten kapa tamgani asumna hairaga Linthoi ngambidu kaplakli machagi mataw asida yaimabisu tawpham khangda isagi oza thirage haina themli asumna mama yaimabina themlaba asidadi Linthoi ngambisu kappa phari masana asum hanjan ngangbasida Linthoi ngambigi mapa tomalsu tengi ahaibo oza ama koithi thirami mamai thangda ningthaugi machanupi hiyainu yauna ten kapa tambiriba oza thawanga thengnarure asumna Linthoi ngambi hiyainu loinana angam mathau kayagi machanupa singa loinana ten kapa adu tamlami hiyainu amadi Linthoi ngambidi sahi longani aduga atai ten kapa tamliba angang nupa macha atai dudi makhoi anidagi sahi ahum maridi hangani mayam asidagi Linthoi ngambina khutkap yangba amadi tambaga haibana hekta halami mahaki haisingba asida oza thawan phauba ngaklami ataisu mabu yamna kalaklami adubu hiyainudi Linthoi ngambibu mabuk ningda yeklami aduna hiyainuna mapaning thauda Linthoi ngambigi maramda toina hairami mapaning thauna macha hiyainugi wafamdu thoidokna tasilude adum oinamak macha hiyainuna oza thawangi manaktagi halakpa matamda mathwai nungaitaba saktamda halakpa adu heke urami macha hiyainugi mataw asisu mapaning thauna masagi awaba kokhallage khalladuna Linthoi ngambibu numidangda mama mapagi mathadagi setuna puraklaga loinam turelda langthakre turel asigi masak mawongdi angakpani kana amata turel asida iroiba ngamdaba irei khwaidagi kanba turel amani kana gumbana turel asidaga onthakrabasu hingna phangbadi oithoktre maram asidagi turel asigi maming mayamna asi turel hainasu kaunai masabu mathadagi setuna pubikraba tomal amadi yaimabi ahing aduda angaubi amagi matawgum ningthaugi manakta selaktuna macha Linthoi ngambibu piyu haiduna makhong konduna haizaba matamda ningthauna minungsi leitana magi thangsang aduna makhauri adu tupna kakthatuna hatokle asumna Linthoi ngambibu ukhidrabada hiyainusu maithong maka lamna oza thawangi manakta ten kapa tamba chatlami asumna nongmagi khara tamlakpana hiyainu tengi mahai mapung phana sangkhonna hairaba makhoigi ozada sana lupa kaya dakhina oina katlami hiyainuna ozadagi mangol nijaraktuna makhoi sagol thauduna konunglomda halakli puina mantrigi machanupini puinana sagol thauna hiyainuda hairei hiyainu ngasidagi aikhoi amuk kainaba tareneko hiyainuna sagoldu thauna khumlai karigi kainagani leibak amatadani aikhoi punna laiminaribase nakhoina aibu kauthokpikhrabadi khangdre aidi nakhoibu unaba toina sanjabungda numidang wairam khudingi lakani
ꯄꯨꯏꯅꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯇꯧ ꯌꯦꯡꯒꯦꯅ ꯂꯛꯅꯕꯅꯤꯗ꯫ ꯅꯍꯥꯛ ꯎꯅꯕ ꯑꯣꯏꯅ ꯀꯣꯅꯨꯡꯗ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏ ꯑꯣꯏꯅ ꯂꯥꯛꯀꯅꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯅꯥꯏ ꯏꯁꯦꯟ ꯈꯣꯡꯃꯤ ꯂꯥꯟꯃꯤꯅ ꯅꯅꯝꯗꯣ ꯇꯠꯄ ꯃꯈꯩ ꯌꯩꯍꯟꯒꯦ꯫ ꯄꯨꯏꯅꯅ ꯑꯁꯦꯡꯕ ꯉꯝꯕꯨ ꯉꯝꯒꯗ꯭ꯔꯣ? ꯍꯤꯌꯥꯏꯅꯨꯅ ꯀꯔꯤꯒꯤ ꯉꯝꯂꯣꯏ, ꯂꯝ ꯍꯦꯜꯂꯕꯗꯤ ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯀꯌꯥ ꯀꯌꯥꯅꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯁꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯂꯥꯛꯄꯅ ꯀꯣꯅꯨꯡ ꯌꯧꯔꯗꯨꯅ ꯍꯤꯌꯥꯏꯅꯨꯁꯨ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯁꯒꯣꯜ ꯑꯗꯨ ꯊꯧꯖꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯄꯨꯏꯅꯁꯨ ꯃꯌꯨꯝꯔꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯅꯨꯅ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯥꯒꯤ ꯂꯩꯐꯝ ꯑꯗꯣꯝ ꯇꯥꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯐꯤꯡꯅ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯥꯒꯤ ꯊꯧꯒꯜꯅꯥꯏ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯍꯥꯏ ꯑꯄꯤ, ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯥ? ꯑꯩ ꯉꯁꯤꯗꯒꯤ ꯁꯥꯐꯤ ꯂꯥꯟꯐꯤꯒꯤ ꯐꯤꯖꯦꯠ ꯁꯦꯠꯂꯔꯣꯏ, ꯑꯗꯨꯅ ꯑꯩꯒꯤ ꯅꯤꯡꯊꯤꯔꯕ ꯐꯤꯖꯣꯜ ꯊꯧꯔꯥꯡ ꯇꯧꯔꯣ, ꯑꯩ ꯏꯔꯨꯖꯔꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯔꯨꯖꯐꯝ ꯀꯥꯔꯣꯝꯗ ꯍꯤꯌꯥꯏꯅꯨ ꯆꯪꯈ꯭ꯔꯦ꯫ ꯑꯄꯤꯁꯨ ꯃꯥꯒꯤ ꯃꯄꯨꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯤꯕ ꯐꯤꯖꯦꯠ ꯀꯌꯥ ꯊꯧꯔꯥꯡ ꯇꯧꯔꯒ ꯍꯤꯌꯥꯏꯅꯨꯒꯤ ꯀꯥ ꯃꯅꯨꯡꯗ ꯊꯝꯂꯤ꯫ ꯍꯤꯌꯥꯏꯅꯨ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯅꯨꯡꯁꯤꯔꯕ ꯂꯩꯅꯝꯇꯅ ꯃꯁꯥ ꯑꯗꯨꯗ ꯏꯜꯂꯒ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯊꯧꯒꯜꯅꯥꯏ ꯑꯄꯤꯅ ꯊꯧꯔꯥꯡꯂꯤꯕ ꯐꯤꯖꯣꯜꯁꯤꯡꯗꯨ ꯁꯦꯠꯆꯤꯟꯗꯨꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯐꯝꯂꯒ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯃꯥꯒꯤ ꯁꯛꯇꯝꯗ ꯃꯨꯟꯅ ꯌꯦꯡꯖꯩ, ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯗꯥꯏ ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯈꯨꯗꯣꯞ ꯈꯨꯖꯤꯗꯤ? ꯑꯄꯤꯅ ꯂꯤꯛ ꯈꯨꯗꯣꯞ ꯈꯨꯖꯤ ꯄꯨꯝꯕ ꯍꯤꯌꯥꯏꯅꯨꯒꯤ ꯃꯥꯡꯗ ꯊꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯄꯤ, ꯅꯪꯅ ꯑꯩꯒꯤ ꯁꯝꯁꯤ ꯅꯤꯡꯊꯤꯅ ꯁꯦꯝꯂꯛꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯤꯌꯥꯏꯅꯨ ꯂꯤꯛ ꯁꯅꯥ ꯈꯨꯖꯤ ꯈꯨꯗꯣꯞ ꯑꯗꯨ ꯁꯤꯖꯤꯟꯕ ꯍꯧꯔꯦ꯫ ꯑꯄꯤꯁꯨ ꯍꯤꯌꯥꯏꯅꯨꯒꯤ ꯃꯁꯝ ꯑꯗꯨꯕꯨ ꯐꯖꯔꯕ ꯂꯩꯒꯤ ꯂꯩꯇꯦꯡ ꯀꯌꯥ ꯑꯃꯅ ꯅꯤꯡꯊꯤꯅ ꯁꯦꯝꯂꯤ꯫ ꯍꯤꯌꯥꯏꯅꯨ ꯍꯧꯖꯤꯛꯇꯤ ꯐꯖꯕꯒꯤ ꯃꯄꯥ ꯂꯩꯇ꯭ꯔꯕꯤ, ꯃꯍꯧꯁꯥ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯅꯁꯨ ꯏꯀꯥꯏꯖꯕꯤ ꯁꯛꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯍꯤꯌꯥꯏꯅꯨꯒꯤ ꯁꯛꯇꯝ ꯀꯣꯏꯔꯥꯎꯅꯕꯤ, ꯃꯤꯁꯅꯥ ꯑꯅꯤ ꯁꯥꯡꯇꯛ ꯇꯧꯅ ꯀꯣꯂꯤ ꯀꯣꯂꯤ ꯇꯧꯔꯤꯕ ꯄꯌꯥꯝꯗꯨꯅ ꯃꯤꯠꯀꯤ ꯂꯩꯇꯦꯡ ꯑꯣꯏꯔꯤ꯫ ꯉꯥꯡꯇꯛ ꯇꯧꯕꯤ ꯈꯖꯥꯏ ꯑꯅꯤ, ꯒꯨꯂꯥꯞꯀꯨꯝꯅ ꯉꯥꯡꯂꯤꯕꯤ ꯄꯥꯇꯛ ꯇꯧꯕꯤ ꯆꯤꯟꯕꯥꯜ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯩ꯫ ꯇꯁꯦꯡ ꯇꯁꯦꯡꯅ ꯂꯥꯏꯒꯤ ꯃꯆꯥ ꯑꯃꯒꯨꯝ ꯐꯖꯕꯤꯅꯤ ꯍꯤꯌꯥꯏꯅꯨ꯫ ꯍꯤꯌꯥꯏꯅꯨ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯁꯥꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯌꯦꯡ ꯀꯔꯤꯁꯨ ꯋꯥꯠꯇ꯭ꯔꯦ ꯈꯜꯂꯕꯗ ꯃꯍꯥꯛꯀꯤ ꯊꯧꯒꯜꯅꯥꯏ ꯑꯄꯤꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜ ꯇꯝꯅ ꯀꯣꯏꯊꯣꯔꯛꯂꯤ꯫ ꯂꯩꯀꯣꯜ ꯑꯁꯤꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯈꯨꯁꯦꯝꯒꯤ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯄꯨ ꯃꯅꯥꯏ ꯑꯅꯤꯗꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯐꯝꯊꯔꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯕ ꯏꯄꯥꯛꯇꯨꯗ ꯂꯨꯞꯂꯤꯉꯩ ꯍꯤꯌꯥꯏꯅꯨꯒꯤ ꯇꯝꯄꯥꯛꯇꯨꯗ ꯍꯩꯅꯧ ꯑꯃꯨꯟꯕ ꯐꯖꯈ꯭ꯔꯕ ꯑꯃ ꯇꯣꯞ ꯂꯥꯎꯅ ꯇꯥꯔꯛꯏ꯫ ꯍꯤꯌꯥꯏꯅꯨ ꯃꯁꯥ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯏ꯫ ꯍꯤꯌꯥꯏꯅꯨꯅ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯍꯩꯅꯧ ꯑꯗꯨ ꯎꯕꯗ ꯃꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯂꯛꯄꯗ ꯃꯀꯣꯛ ꯃꯄꯥ ꯆꯞ ꯆꯥꯅ ꯃꯈꯨꯠꯅ ꯂꯥꯝꯕ ꯐꯪꯒꯗꯧꯕꯒꯤ ꯃꯑꯣꯡꯗ ꯁꯔꯤꯛ ꯍꯩꯅꯧ ꯃꯌꯥꯝ ꯑꯃ ꯇꯦꯛꯊꯈꯩ ꯄꯥꯜꯂꯝꯕꯗꯨ ꯎꯕꯗ ꯍꯤꯌꯥꯏꯅꯨꯅ ꯑꯄꯤꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯄꯤ, ꯁꯔꯤꯛ ꯍꯩꯅꯧ ꯃꯌꯥꯝ ꯑꯁꯤ ꯅꯍꯥꯛꯄꯨ ꯎꯗ꯭ꯔꯣ? ꯑꯩꯗꯤ ꯆꯥꯅꯤꯡꯕꯅ ꯇꯤꯟ ꯑꯁꯤ ꯆꯨꯝꯂꯦ꯫ ꯑꯄꯤꯅꯁꯨ ꯎꯏꯌꯦ ꯁꯅꯥꯏꯕꯦꯝꯃ, ꯅꯅꯥꯏ ꯑꯩ ꯍꯦꯛꯆꯔꯛꯀꯦ ꯍꯥꯏꯗꯨꯅ ꯁꯔꯤꯛ ꯍꯩꯅꯧ ꯑꯗꯨ ꯑꯃꯨꯟꯕ ꯐꯖꯕ 4-5 ꯈꯜꯂꯒ ꯍꯦꯛꯂꯦ, ꯑꯗꯨꯒ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯗꯨꯗ ꯍꯩꯅꯧꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯆꯥꯝꯊꯣꯛꯂꯦ꯫ ꯑꯄꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯁꯅꯥꯏꯕꯦꯝꯃ, ꯑꯩ ꯀꯣꯅꯨꯡꯗ ꯆꯪꯗꯨꯅ ꯍꯩꯅꯧ ꯑꯁꯤ ꯈꯥꯏꯔꯒ ꯄꯨꯊꯣꯛꯆꯔꯛꯀꯦ꯫ ꯁꯅꯥꯏꯕꯦꯝꯃ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯍꯤꯌꯥꯏꯅꯨꯅ ꯌꯥꯔꯅꯤ ꯑꯄꯤ, ꯑꯃꯨꯛ ꯈꯥꯏꯗ꯭ꯔꯁꯨ ꯑꯩ ꯃꯄꯨꯝ ꯑꯣꯏꯅ ꯆꯥꯔꯒꯦ, ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯍꯥꯎꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯤꯌꯥꯏꯅꯨꯅ ꯑꯄꯤꯒꯤ ꯃꯈꯨꯠꯇꯒꯤ ꯁꯔꯤꯛ ꯍꯩꯅꯧ ꯑꯗꯨ ꯂꯧꯔꯒ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯈꯔ ꯆꯤꯛꯇꯨꯅ ꯆꯥꯔꯕꯒꯤ ꯇꯨꯡꯗ ꯍꯩꯅꯧ ꯃꯅꯨꯡꯗ ꯍꯟ ꯃꯌꯥꯝ ꯌꯥꯎꯕ ꯑꯃ ꯊꯦꯡꯅꯔꯦ꯫ ꯍꯟ ꯑꯗꯨ ꯎꯕꯗ ꯍꯤꯌꯥꯏꯅꯨꯅ ꯍꯩꯅꯧ ꯑꯗꯨꯕꯨ ꯂꯥꯛꯇꯅ ꯂꯪꯏ, ꯑꯗꯨꯒ ꯑꯄꯤꯗ ꯍꯩꯅꯧ ꯍꯦꯛꯄꯗ ꯃꯨꯟꯅ ꯅꯤꯡꯊꯤꯖꯅ ꯍꯦꯛꯇꯦ ꯍꯥꯏꯗꯨꯅ ꯉꯥꯡꯕꯤꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯃꯣꯡ ꯍꯥꯖꯗꯕꯤ, ꯏꯪꯖ ꯇꯞꯆꯔꯝꯕꯤ ꯐꯖꯕꯒꯤ ꯃꯁꯦꯛ ꯃꯉꯥꯜ ꯀꯌꯥꯅ ꯂꯩꯇꯦꯡꯂꯝꯕꯤ ꯍꯤꯌꯥꯏꯅꯨꯗꯣ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯌꯥꯝꯅ ꯁꯥꯎꯅ ꯀꯣꯅꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯑꯄꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯒ ꯂꯩꯍꯧꯔꯦ꯫
ꯍꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯆꯪꯁꯤꯜꯂꯨꯕꯁꯨ ꯀꯤ, ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯩꯊꯔꯕꯁꯨ ꯃꯥꯕꯨ ꯐꯨꯕꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯇꯞꯅ ꯇꯞꯅ ꯍꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛ ꯇꯥꯅ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯡ ꯀꯣꯜꯂꯗꯨꯅ ꯍꯥꯏꯖꯔꯝꯃꯤ, ꯁꯅꯥꯏꯕꯦꯝꯃ, ꯑꯩ ꯇꯁꯦꯡꯅ ꯁꯣꯏꯈ꯭ꯔꯦ꯫ ꯁꯅꯥꯏꯕꯦꯝꯃꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯉꯁꯥꯏꯗꯒꯤ ꯁꯥꯎꯕꯅ ꯃꯅꯥ ꯄꯥꯏꯕ ꯌꯥꯔꯝꯗ꯭ꯔꯕ ꯍꯤꯌꯥꯏꯅꯨꯗꯨ ꯃꯁꯥ ꯑꯗꯨ ꯇꯞꯊꯔꯛꯏ, ꯑꯗꯨꯒ ꯃꯈꯣꯡꯗ ꯇꯨꯗꯨꯅ ꯂꯩꯔꯤꯕꯤ ꯑꯄꯤꯕꯨ ꯍꯧꯒꯠꯄꯤꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯗꯨꯒꯤꯗꯃꯛꯇꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ? ꯊꯤꯡꯉꯦꯜꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯅꯥꯁꯤꯈꯣꯡꯗ ꯇꯥꯏꯅꯩ ꯍꯥꯏꯕꯗꯨꯅꯤ, ꯃꯗꯨꯗ ꯅꯪꯒꯤ ꯅꯔꯥ ꯂꯩꯇꯦ꯫ ꯍꯟꯅ ꯍꯩꯅꯧ ꯃꯅꯨꯡꯗ ꯆꯥꯛꯇꯥꯖꯕꯗꯤ ꯃꯍꯧꯁꯥꯅꯤ꯫ ꯃꯀꯨ ꯌꯦꯡꯂꯒ ꯍꯟ ꯌꯥꯎꯏ ꯌꯥꯎꯗꯦ ꯀꯅꯥꯅꯕꯨ ꯈꯪꯒꯅꯤ? ꯍꯤꯌꯥꯏꯅꯨꯒꯤ ꯋꯥꯇꯥꯁꯤꯗ ꯑꯄꯤꯗꯣ ꯃꯕꯨꯛꯅꯤꯡ ꯈꯔꯗꯤ ꯏꯪꯊꯖꯔꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯍꯤꯌꯥꯏꯅꯨꯒꯤ ꯊꯧꯒꯜꯅꯥꯏ ꯑꯃꯅ ꯍꯤꯌꯥꯏꯅꯨꯕꯨ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯄꯨꯏꯅꯅ ꯍꯤꯌꯥꯏꯅꯨꯕꯨ ꯉꯥꯏꯍꯧꯔꯤ ꯍꯥꯏꯗꯨꯅ ꯇꯝꯂꯔꯤ꯫ ꯍꯤꯌꯥꯏꯅꯨ ꯀꯅꯥ ꯌꯥꯎꯗ ꯂꯩꯀꯣꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯄꯨꯏꯅꯕꯨ ꯀꯣꯏꯊꯤ ꯊꯤꯔꯦ꯫ ꯃꯃꯩꯊꯪꯗ ꯄꯨꯏꯅꯗꯣ ꯑꯉꯥꯡꯕ ꯖꯨꯕꯥ ꯀꯨꯁꯨꯝ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯦꯡꯅꯔꯦ꯫ ꯄꯨꯏꯅꯅ ꯑꯁꯨꯝꯅ ꯍꯤꯌꯥꯏꯅꯨꯗ ꯂꯛꯅꯔꯛꯏ, ꯍꯤꯌꯥꯏꯅꯨ, ꯅꯪꯁꯦ ꯅꯍꯥꯟ ꯃꯈꯩ ꯁꯥꯐꯤ ꯂꯥꯟꯐꯤ ꯁꯦꯠꯂꯤꯉꯩ ꯃꯇꯝꯗꯗꯤ ꯊꯤꯔꯁꯨ ꯈꯔꯗꯤ ꯌꯦꯡꯕ ꯌꯥꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤ ꯀꯦꯔꯕ ꯅꯤꯡꯊꯤꯖꯔꯕ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯂꯒ ꯂꯩꯔꯝꯕꯁꯤꯗꯗꯤ ꯂꯣꯏꯔꯦ, ꯌꯦꯡꯍꯩꯗ꯭ꯔꯦꯃꯤ꯫ ꯍꯤꯌꯥꯏꯅꯨ ꯄꯨꯏꯅꯗ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯒꯨꯝꯅ ꯐꯖꯕꯤ ꯍꯤꯌꯥꯏꯅꯨ ꯑꯩꯍꯥꯛꯄꯨ ꯀꯜꯂꯛꯇꯨꯅ ꯂꯛꯅꯔꯤꯕꯅꯤꯅꯦ ꯅꯍꯥꯛꯀꯤꯁꯦ꯫ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ? ꯃꯤ ꯁꯤꯗꯗ꯭ꯔꯤꯉꯩꯗ ꯏꯁꯥꯒꯤ ꯁꯛꯐꯝ ꯃꯑꯣꯡ ꯃꯇꯧ ꯈꯔ ꯌꯦꯡꯕꯅ ꯐꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯤꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯤꯌꯥꯏꯅꯨꯗꯨ ꯐꯦꯠ launa ꯂꯩꯊꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯄꯨꯏꯅꯁꯨ ꯍꯤꯌꯥꯏꯅꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯂꯒ ꯂꯩꯍꯧꯔꯦ꯫ ꯐꯖꯩ ꯍꯥꯏꯍꯟꯅꯤꯡꯕ ꯃꯤꯅꯗꯤ ꯐꯖꯩ ꯍꯥꯏꯔꯛꯄꯒꯤ ꯃꯍꯨꯠꯇ ꯊꯤ ꯍꯥꯏꯔꯛꯄꯗꯨꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯗꯤ ꯃꯍꯧꯁꯥꯅꯤ꯫ ꯑꯗꯨꯅ ꯍꯤꯌꯥꯏꯅꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ ꯄꯨꯏꯅꯕꯨ ꯁꯤꯗ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯏꯁꯧ ꯂꯥꯡꯂꯤ꯫ ꯍꯤꯌꯥꯏꯅꯨꯒ ꯂꯩꯔꯤꯕ ꯊꯧꯒꯜꯅꯥꯏ ꯄꯨꯝꯕꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯅꯣꯛꯂꯤ꯫ ꯅꯣꯛꯄ ꯑꯁꯤꯗ ꯍꯤꯌꯥꯏꯅꯨꯅ ꯎꯠꯊꯣꯛꯈꯤꯕ ꯊꯣꯛꯂꯕꯗꯤ ꯍꯤꯌꯥꯏꯅꯨꯒꯤ ꯈꯣꯟꯊꯤ ꯑꯍꯥꯎꯕ ꯑꯃꯗꯤ ꯆꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯊꯧꯅ ꯑꯣꯖꯥ ꯊꯋꯥꯟꯒꯤꯗ ꯇꯦꯟ ꯀꯥꯞꯄ ꯇꯝꯂꯨꯕ ꯄꯨꯝꯕ ꯀꯅꯥꯅ ꯍꯦꯟꯅ ꯍꯩ ꯍꯥꯏꯕꯒꯤ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯆꯥꯡꯌꯦꯡ ꯑꯗꯨ ꯑꯁꯤꯅꯤ: ꯃꯈꯣꯏ ꯇꯦꯟ ꯀꯥꯞꯄ ꯇꯝꯕ ꯂꯣꯏꯔꯕ ꯄꯨꯝꯕ ꯎꯃꯪꯗ ꯆꯠꯇꯨꯅ ꯂꯝꯃꯣꯛ ꯑꯃ ꯐꯥꯔꯒ ꯅꯤꯡꯊꯧꯗ ꯀꯠꯄ ꯉꯝꯕ ꯑꯗꯨꯗ ꯃꯅꯥꯁꯨ ꯆꯥꯎꯅ ꯄꯤꯒꯅꯤ ꯑꯃꯗꯤ ꯇꯦꯟ ꯀꯥꯞꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯀꯅꯤ ꯑꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯆꯥꯡꯌꯦꯡ ꯅꯨꯃꯤꯠ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅ ꯉꯝꯗꯅ ꯇꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯑꯣꯖꯥ ꯊꯋꯥꯟꯒꯤꯗ ꯇꯦꯟ ꯀꯥꯞꯄ ꯇꯝꯂꯨꯕ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯄꯨꯏꯅ ꯊꯥꯅ ꯃꯈꯣꯏ 14 ꯅꯝꯗ ꯇꯦꯟꯖꯩ ꯄꯣꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜ ꯃꯊꯛꯇ ꯇꯣꯡꯂꯗꯨꯅ ꯂꯝꯖꯦꯟ ꯊꯥꯔꯛꯄ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯉꯥꯏꯔꯤ꯫ ꯃꯌꯥꯝꯗꯤ ꯁꯥꯐꯤ ꯂꯥꯟꯐꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯦ, ꯑꯗꯨꯒ ꯍꯤꯌꯥꯏꯅꯨꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯩꯇꯦꯡꯂꯕ ꯐꯤꯖꯦꯠ ꯁꯦꯠꯂꯤ꯫ ꯑꯁꯨꯝꯅ ꯂꯝꯖꯦꯟ ꯊꯥꯔꯕꯗ ꯃꯈꯣꯏ 14 ꯑꯗꯨ ꯌꯥꯡꯅ ꯃꯥꯒꯤ ꯁꯒꯣꯜꯁꯤꯡꯗꯨ ꯊꯧꯔꯒ ꯑꯃꯅ ꯑꯃꯗꯒꯤ ꯍꯦꯟꯅꯗꯕ ꯃꯈꯩ ꯎꯃꯪꯂꯣꯝꯗ ꯊꯧꯖꯤꯟꯈ꯭ꯔꯦ꯫ ꯎꯃꯪ ꯌꯧꯈ꯭ꯔꯕꯗꯗꯤ ꯃꯈꯣꯏ ꯃꯁꯦꯟ ꯍꯟꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯅ ꯃꯥꯅ ꯊꯣꯛꯄ ꯂꯝꯃꯣꯛ ꯊꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩꯗ ꯆꯠꯅꯔꯦ꯫ ꯎꯃꯪ ꯑꯗꯨ ꯑꯀꯤꯕꯅ ꯊꯜꯂꯕ ꯎꯃꯪ ꯑꯃꯗꯤ ꯑꯣꯏꯔꯝꯗꯦ, ꯂꯩꯀꯣꯜꯒꯨꯝꯅ ꯅꯤꯡꯊꯤꯖꯩ꯫ ꯍꯤꯌꯥꯏꯅꯨ ꯉꯁꯥꯏꯗꯒꯤ ꯁꯒꯣꯜ ꯌꯥꯡꯅ ꯊꯧꯔꯒ ꯋꯥꯈꯜ ꯆꯣꯏꯊꯣꯛꯇꯅ ꯂꯝꯃꯣꯛ ꯑꯗꯨꯕꯨ ꯊꯤꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯎꯃꯪ ꯑꯁꯤꯒꯤ ꯐꯖꯕꯁꯤꯗ ꯍꯦꯛ ꯌꯦꯡꯁꯤꯜꯂꯨꯔꯦ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯤꯌꯥꯏꯅꯨꯒꯤ ꯐꯤꯡꯒꯠꯂꯝꯕ ꯃꯁꯥ ꯑꯗꯨ ꯈꯪꯍꯟ ꯍꯟꯖꯟꯈꯤꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯇꯞꯅ ꯊꯧꯔꯒ ꯎꯃꯪ ꯑꯗꯨꯒꯤ ꯐꯖꯕꯗ ꯃꯤꯠꯐꯝ ꯍꯣꯡꯗꯕ ꯃꯈꯩ ꯌꯦꯡꯂꯦ꯫ ꯑꯁꯨꯝꯅ ꯇꯞꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯔꯒ ꯂꯥꯛꯄ ꯑꯁꯤꯗ ꯍꯤꯌꯥꯏꯅꯨꯒꯤ ꯃꯃꯥꯡꯃꯛꯇꯗ ꯂꯝꯃꯣꯛ ꯑꯃ ꯂꯥꯞꯇꯛꯅ ꯆꯦꯟꯈꯤꯕ ꯎꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ ꯂꯝꯃꯣꯛ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯊꯝ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯀꯟꯅ ꯊꯧꯔꯒ ꯂꯝꯃꯣꯛ ꯑꯗꯨꯗ ꯇꯦꯟꯅ ꯇꯝꯂꯒ ꯀꯥꯞꯇꯨꯅ ꯇꯥꯟꯅꯔꯛꯄꯅ ꯃꯃꯩꯊꯪꯗ ꯂꯝꯃꯣꯛ ꯑꯗꯨ ꯎꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯦꯟꯅ ꯄꯥꯜꯂ ꯃꯥꯜꯂꯦ ꯂꯝꯃꯣꯛ ꯑꯗꯨ ꯑꯃꯨꯛꯇꯪ ꯀꯟꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯂꯒ ꯇꯥꯈꯤꯗ꯭ꯔꯦ꯫ ꯍꯤꯌꯥꯏꯅꯨ ꯂꯝꯃꯣꯛ ꯑꯗꯨ ꯐꯪꯅꯅꯕ ꯁꯒꯣꯜ ꯑꯗꯨ
ꯊꯧꯒꯠꯂꯛꯄꯗ ꯀꯔꯤꯒꯨꯝꯕ ꯑꯀꯨꯠꯄ ꯑꯃꯗ ꯇꯥꯁꯤꯟꯕꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯂꯝꯑꯣꯛꯅ ꯀꯟꯅ ꯈꯣꯡꯈꯤꯕ ꯑꯗꯨ ꯃꯈꯣꯏ ꯑꯇꯩꯁꯨ ꯇꯥꯔꯗꯨꯅ ꯂꯝꯑꯣꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯏꯅꯅ ꯃꯉꯛꯁꯝ ꯑꯗꯨꯃꯛꯇꯗ ꯇꯦꯟꯅ ꯌꯨꯡꯂꯒ ꯇꯥꯔꯝꯂꯤꯕ ꯂꯝꯑꯣꯛ ꯑꯗꯨ ꯎꯕꯗ ꯍꯤꯌꯥꯏꯅꯨꯒꯤ ꯇꯦꯟꯖꯩꯅ ꯄꯥꯟꯕ ꯂꯝꯑꯣꯛꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯦ꯫ ꯑꯗꯨꯅ ꯍꯤꯌꯥꯏꯅꯨꯕꯨ ꯂꯛꯅꯔꯒꯦ ꯈꯟ ꯂꯝꯑꯣꯛ ꯃꯀꯣꯛ ꯑꯗꯨꯕꯨ ꯀꯛꯊꯠꯂꯒ ꯀꯣꯅꯨꯡꯂꯣꯝꯗ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯇꯩꯁꯨ ꯄꯨꯏꯅꯅ ꯂꯝꯑꯣꯛ ꯃꯀꯣꯛ ꯀꯛꯂꯒ ꯆꯠꯈꯤꯕ ꯑꯗꯨꯗ ꯄꯨꯏꯅꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯄꯨꯏꯅꯅ ꯅꯤꯡꯊꯧꯗ ꯂꯝꯑꯣꯛ ꯃꯀꯣꯛ ꯑꯗꯨꯕꯨ ꯀꯠꯂꯝꯃꯤ꯫ ꯄꯨꯏꯅꯅ ꯊꯨꯡꯂꯔꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯆꯠꯃꯤꯟꯅꯈꯤꯕ ꯃꯈꯣꯏ ꯑꯇꯩꯁꯨ ꯊꯨꯡꯂꯔꯦ꯫ ꯑꯗꯨꯕꯨ ꯍꯤꯌꯥꯏꯅꯨꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦ꯫ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯐꯥꯎꯕ ꯍꯤꯌꯥꯏꯅꯨ ꯌꯥꯎꯔꯛꯇ꯭ꯔꯕ ꯑꯁꯤꯗꯗꯤ ꯃꯌꯥꯝꯗꯨ ꯃꯤꯄꯥꯏꯅꯔꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯀꯌా ꯄꯨꯗꯨꯅ ꯎꯃꯪ ꯁꯤꯟꯕ ꯊꯨꯡꯅ ꯊꯤꯕꯗ ꯐꯪꯗ꯭ꯔꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯦ꯫ ꯄꯨꯏꯅꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯎꯃꯪ ꯑꯗꯨꯗ ꯍꯤꯌꯥꯏꯅꯨꯕꯨ ꯊꯤꯔꯝꯗꯅ ꯂꯥꯛꯈꯤꯕ ꯑꯗꯨꯕꯨ ꯂꯝꯑꯣꯛ ꯑꯁꯤ ꯍꯤꯌꯥꯏꯅꯨꯒꯤ ꯇꯦꯟꯖꯤꯟꯗ ꯁꯤꯕꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯗꯣꯛꯇ꯭ꯔꯦ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯅꯤꯡꯊꯧꯅ ꯄꯨꯏꯅꯒ ꯂꯣꯏꯅꯅ ꯎꯃꯪꯗ ꯍꯤꯌꯥꯏꯅꯨꯒ ꯆꯠꯈꯤꯕ ꯃꯤ ꯄꯨꯝꯕ ꯀꯩꯁꯨꯝꯁꯪꯗ ꯐꯥꯖꯤꯜꯂꯒ ꯊꯝꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯍꯤꯌꯥꯏꯅꯨ ꯃꯁꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯈꯔ ꯈꯔ ꯇꯥꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯂꯛꯄ ꯑꯁꯤꯗ ꯑꯇꯤꯌꯥꯗ ꯊꯥ ꯊꯋꯥꯟꯁꯤꯡꯅ ꯉꯥꯟꯊꯣꯏꯔꯝꯂꯦ꯫ ꯍꯤꯌꯥꯏꯅꯨ ꯉꯥꯏꯍꯥꯛꯇꯤ ꯑꯇꯤꯌꯥꯒꯤ ꯐꯖꯕ ꯁꯛꯇꯝ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯐꯥꯎ ꯍꯦꯛ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯀꯣꯛ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯆꯩꯅꯥ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯀꯣꯛ ꯑꯗꯨ ꯆꯩꯅꯥ ꯐꯥꯎꯔꯛꯂꯕ ꯑꯁꯤꯗꯗꯤ ꯍꯤꯌꯥꯏꯅꯨ ꯃꯀꯣꯛ ꯑꯗꯨꯗ ꯃꯈꯨꯠꯅ ꯅꯥꯜꯂꯨꯕ ꯃꯇꯝꯗꯗꯤ ꯃꯈꯨꯠ ꯑꯗꯨ ꯆꯣꯠꯂꯤ ꯆꯣꯠꯂꯤ ꯇꯧꯕ ꯑꯣꯏꯅ ꯐꯥꯎꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯍꯤꯌꯥꯏꯅꯨ ꯂꯣꯡꯅ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯐꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯎꯔꯦ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯗꯨ ꯏ ꯉꯥꯛꯇ ꯇꯩꯔꯤꯕ ꯑꯗꯨ꯫ ꯃꯗꯨꯗ ꯍꯤꯌꯥꯏꯅꯨ ꯄꯥꯈꯠꯅ ꯂꯩꯃꯥꯏꯔꯣꯝꯗ ꯇꯨꯡ ꯍꯟꯅ ꯌꯦꯡꯊꯣꯛꯄ ꯃꯇꯝꯗ ꯎꯔꯦ ꯉꯁꯥꯏ ꯃꯥꯅ ꯇꯣꯡꯂꯛꯂꯒ ꯂꯥꯛꯈꯤꯕ ꯃꯥꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯖꯔꯛꯄ ꯁꯒꯣꯜ ꯑꯗꯨ ꯃꯈꯧꯔꯤꯗ ꯑꯇꯨꯝꯕ ꯆꯩ ꯑꯃꯅ ꯊꯤꯟꯗꯨꯅ ꯁꯤꯔꯒ ꯂꯩꯔꯝꯂꯤꯕ ꯑꯗꯨ꯫ ꯂꯩꯃꯥꯏ ꯑꯗꯨꯁꯨ ꯁꯒꯣꯜ ꯑꯁꯤꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯅ ꯄꯨꯝꯉꯥꯡ ꯉꯥꯡꯂꯤꯕꯗꯨ ꯎꯔꯦ꯫ ꯃꯁꯤ ꯎꯔꯨꯕꯗ ꯍꯤꯌꯥꯏꯅꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯁꯥ ꯑꯗꯨ ꯄꯥꯈꯠꯄ ꯊꯨꯀꯠꯄꯅ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ ꯃꯅꯥꯛꯇ ꯁꯤꯔꯤꯕ ꯁꯒꯣꯜ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯩ꯫ ꯑꯗꯨꯒ ꯄꯨꯏꯅꯆꯤꯡꯕ ꯃꯈꯣꯏ ꯑꯇꯩꯁꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯁꯒꯣꯜ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯝ ꯃꯍꯥꯛꯅ ꯇꯥꯁꯤꯜꯂꯤꯕ ꯀꯣꯝ ꯑꯁꯤꯗꯒꯤ ꯋꯥꯅ ꯀꯥꯈꯠꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯕꯨ ꯊꯤꯕ ꯀꯧꯗꯨꯅ ꯃꯐꯝ ꯈꯪꯗ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯤꯌꯥꯏꯅꯨꯅ ꯅꯨꯡꯁꯤꯕ ꯏꯁꯩꯒꯤ ꯁꯨꯔ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯗꯨꯒ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯑꯃꯨꯛꯁꯨ ꯇꯥꯔꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯌꯥꯝꯅ ꯄꯤꯛꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯂꯦꯞꯇ꯭ꯔꯕꯗ ꯍꯤꯌꯥꯏꯅꯨ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯞꯅ ꯎꯅꯥ ꯋꯥꯅꯥ ꯀꯌꯥ ꯍꯥꯏꯗꯣꯛꯇꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯔꯦ ꯈꯔ ꯂꯥꯞꯇꯛꯅ ꯈꯥꯒꯤ ꯂꯩꯍꯥꯎ ꯂꯩꯅ ꯄꯨꯝꯊꯟ ꯊꯟꯅ ꯁꯥꯠꯄ ꯄꯥꯝꯕꯤ ꯑꯃꯒꯤ ꯎꯁꯥꯗ ꯐꯝꯂꯗꯨꯅ ꯅꯨꯄꯤ ꯑꯃꯅ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯉꯪꯂꯤꯕꯗꯨ꯫ ꯍꯤꯌꯥꯏꯅꯨ ꯅꯨꯄꯤ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯍꯤꯌꯥꯏꯅꯨ ꯆꯦꯞꯊ ꯅꯨꯄꯤ ꯑꯁꯤꯕꯨ ꯌꯦꯡꯕꯗ ꯍꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯇꯣꯟ ꯃꯄꯥ ꯑꯗꯨ ꯎꯅꯥ ꯑꯃꯅ ꯊꯦꯡꯕꯗꯒꯤ ꯍꯤꯌꯥꯏꯅꯨ ꯈꯪꯍꯧꯗꯅ ꯍꯥꯛꯊꯤ ꯈꯜꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯍꯤꯌꯥꯏꯅꯨꯅ ꯍꯥꯛꯊꯤ ꯍꯦꯛ ꯈꯜꯂꯨꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯏꯁꯩ ꯁꯛꯄ ꯂꯦꯞꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯅꯨ ꯅꯨꯄꯤ ꯑꯁꯤꯅ ꯏꯁꯩ ꯁꯛꯄ ꯂꯦꯞꯈ꯭ꯔꯕ ꯑꯁꯤꯗꯗꯤ ꯃꯥꯅ ꯍꯥꯛꯊꯤ ꯈꯜꯂꯨꯔꯤꯕ ꯑꯗꯨ ꯇꯥꯈ꯭ꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯑꯗꯨꯋꯥꯏꯗ ꯇꯨꯃꯤꯟꯅ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯄꯥꯛꯊꯔꯒ ꯂꯩꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯤꯌꯥꯏꯅꯨꯒꯤ ꯂꯦꯡꯖꯨꯝꯗ ꯈꯨꯠ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯍꯤꯌꯥꯏꯅꯨ ꯈꯪꯂꯥꯎ ꯂꯥꯎꯔꯗꯨꯅ ꯄꯥꯛꯊꯔꯝꯕ ꯑꯗꯨꯗꯒꯤ ꯊꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯅꯤꯡ ꯈꯪꯍꯟꯍꯜꯂꯤ꯫ ꯍꯤꯌꯥꯏꯅꯨꯒꯤ ꯃꯇꯧꯗꯨꯗ ꯃꯥꯒꯤ ꯂꯦꯡꯖꯨꯝ ꯄꯥꯏꯔꯛꯂꯤꯕ ꯉꯁꯥꯏꯗꯒꯤ ꯏꯁꯩ ꯉꯪꯂꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯍꯤꯌꯥꯏꯅꯨꯒꯤ ꯂꯦꯡꯖꯨꯝ ꯑꯅꯤꯗ ꯇꯞꯅ ꯄꯥꯏꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯄꯥꯈꯠꯀꯅꯨ, ꯇꯞꯊꯧ, ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ"꯫ ꯍꯤꯌꯥꯏꯅꯨ ꯍꯧꯖꯤꯛꯇꯤ ꯄꯥꯈꯠꯂꯝꯕ ꯑꯗꯨ ꯐꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ
ꯃꯨꯟꯅ ꯌꯦꯡꯕ ꯑꯁꯤꯗ ꯊꯥꯕꯜꯒꯤ ꯐꯤꯉꯧ ꯐꯧꯔꯕ ꯃꯉꯥꯜ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯄꯤꯁꯨꯝ ꯃꯊꯛꯇ ꯁꯝꯕ꯭ꯔꯨ ꯑꯍꯨꯝꯈꯛ ꯄꯔꯦꯡ ꯅꯥꯏꯅ ꯂꯩꯔꯤꯕꯗꯨꯕꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯍꯤꯌꯥꯏꯅꯨꯁꯨ ꯃꯁꯥ ꯑꯗꯨ ꯈꯣꯡꯗꯒꯤ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯒ ꯍꯤꯌꯥꯏꯅꯨꯅ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯂꯛꯏ, "ꯅꯍꯥꯛ ꯀꯅꯥꯅꯣ?" ꯍꯤꯌꯥꯏꯅꯨꯒꯤ ꯋꯥꯍꯪ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯨ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯥꯟꯐꯝꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯏ." ꯍꯤꯌꯥꯏꯅꯨꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯗꯨ ꯁꯣꯝꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ." ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ, "ꯅꯪꯕꯨ ꯋꯥꯔꯤ ꯑꯗꯨꯕꯨ ꯈꯪꯅꯤꯡꯕ꯭ꯔꯥꯅꯦ?" ꯍꯤꯌꯥꯏꯅꯨꯅ, "ꯍꯣꯏ, ꯑꯩ ꯌꯥꯝꯅ ꯈꯪꯅꯤꯡꯏ." ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ, "ꯐꯔꯦ, ꯑꯗꯨꯗꯤ ꯂꯥꯛꯂꯣ, ꯈꯥꯒꯤ ꯂꯩꯍꯥꯎꯒꯤ ꯎꯁꯥꯗ ꯐꯝꯅ ꯐꯝꯅ ꯋꯥꯔꯤ ꯂꯤꯒꯦ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯈꯥꯒꯤ ꯂꯩꯍꯥꯎꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯈꯥꯒꯤ ꯂꯩꯍꯥꯎ ꯑꯗꯨꯗ ꯀꯥꯈꯠꯃꯤꯟꯅꯩ꯫ ꯑꯗꯨꯕꯨ ꯍꯤꯌꯥꯏꯅꯨꯗꯤ ꯀꯥꯕ ꯍꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯆꯤꯡꯈꯠꯄꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨ ꯈꯥꯒꯤ ꯂꯩꯍꯥꯎꯒꯤ ꯃꯁꯥ ꯑꯃꯗ ꯐꯝꯃꯤꯟꯅꯔꯦ꯫ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯁꯖꯤꯛ ꯊꯕꯥ ꯃꯍꯥꯛꯇꯅ ꯑꯩꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯉꯣꯟꯗꯁꯨ ꯂꯤꯔꯒꯦ꯫ ꯑꯩ ꯎꯃꯪ ꯑꯁꯤꯒ ꯇꯥꯏꯅꯅ ꯂꯩꯕ ꯂꯝ ꯑꯁꯤꯗꯒꯤꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯂꯤꯟꯊꯣꯏꯉꯝꯕꯤ꯫ ꯍꯤꯌꯥꯏꯅꯨ ꯃꯤꯡ ꯑꯁꯤ ꯇꯥꯕꯗ ꯃꯁꯥ ꯑꯗꯨ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯤꯟꯊꯣꯏꯉꯝꯕꯤꯒꯤ ꯋꯥꯔꯤ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯂꯤꯟꯊꯣꯏꯉꯝꯕꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯆꯍꯤ 5ꯃꯨꯛ ꯁꯨꯕ ꯑꯗꯨꯋꯥꯏꯗ ꯏꯃꯥꯒ ꯏꯄꯥꯒꯗ ꯇꯦꯟ ꯀꯥꯞꯄ ꯇꯝꯕ ꯆꯠꯀꯦ ꯍꯥꯏꯅ ꯀꯟꯅ ꯅꯤꯡꯉꯥꯏ ꯇꯧꯕꯗꯒꯤ ꯑꯣꯖꯥ ꯊꯋꯥꯟꯒꯤ ꯃꯅꯥꯛꯇ ꯇꯦꯟ ꯀꯥꯞꯄ ꯇꯝꯕ ꯆꯠꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯍꯤꯌꯥꯏꯅꯨ ꯌꯥꯎꯅ ꯑꯇꯩ ꯑꯉꯝ ꯑꯊꯧꯒꯤ ꯃꯆꯥꯁꯤꯡꯁꯨ ꯂꯣꯏꯅ ꯇꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ, ꯑꯩꯕꯨ ꯅꯤꯡꯊꯧ ꯌꯥꯎꯅ ꯌꯨꯝꯗ ꯅꯤꯡꯊꯧꯒꯤ ꯈꯣꯡꯂꯣꯏ ꯈꯔꯒ ꯂꯥꯛꯇꯨꯅ ꯐꯥꯔꯒ ꯄꯨꯔꯒ ꯇꯨꯔꯦꯜꯗ ꯂꯪꯊꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯩ ꯐꯃꯨꯡ ꯃꯊꯛꯇ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯋꯥꯔꯝ ꯄꯨꯝꯕ ꯂꯣꯏꯅ ꯍꯪꯈꯤ꯫ ꯑꯩꯅꯁꯨ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯃꯆꯥꯁꯛꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯅꯨꯡꯁꯤꯅ ꯌꯣꯛꯂꯝꯃꯤ꯫ ꯈꯔ ꯀꯨꯏꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯑꯩꯅ ꯇꯧꯕꯗ ꯋꯥꯔꯕ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯇꯧꯍꯜꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯁꯣꯏꯈ꯭ꯔꯕꯗꯤ ꯑꯩꯕꯨ ꯐꯨꯕꯤꯕ ꯆꯩꯕꯤꯕ ꯀꯌꯥ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯕꯨ ꯁꯦꯜꯒ ꯃꯇꯤꯛꯅꯗꯨꯅ ꯌꯣꯟꯊꯣꯛꯄꯤꯈꯤ꯫ ꯑꯩꯕꯨ ꯂꯩꯔꯤꯕ ꯏꯃꯨꯡꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯊꯤꯔꯝꯃꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯑꯃꯠꯇ ꯌꯥꯎꯗꯕ ꯃꯈꯩ, ꯇꯨꯝꯕ ꯐꯥꯎꯕ ꯇꯨꯝꯍꯟꯗꯕ ꯃꯈꯩ ꯊꯕꯛ suhali. ꯅꯣꯡꯃꯗꯤ ꯑꯩꯕꯨ ꯏꯁꯤꯡ ꯄꯨꯜ ꯑꯆꯧꯕ ꯑꯃ ꯇꯨꯔꯦꯜꯗꯒꯤ ꯁꯣꯛꯂꯛꯎ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯄꯨꯜ ꯑꯗꯨ ꯏꯁꯤꯡ ꯁꯣꯛꯂꯒ ꯆꯤꯡꯈꯠꯄ ꯉꯝꯗꯕꯗꯒꯤ ꯄꯨꯜ ꯑꯗꯨ ꯇꯨꯔꯦꯜꯗ ꯇꯥꯁꯤꯟꯈꯤ꯫ ꯄꯨꯜ ꯑꯗꯨ ꯇꯥꯁꯤꯟꯈꯤꯕꯗꯒꯤ ꯑꯩ ꯃꯐꯝ ꯈꯪꯗꯕ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯦꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄꯗ ꯆꯤꯡ ꯑꯃ ꯊꯦꯡꯅꯔꯦ꯫ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡꯗ ꯁꯨꯔꯨꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯩ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯇꯧꯗꯅ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯨꯔꯦ꯫ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯑꯁꯨꯝ ꯆꯪꯁꯤꯟꯕꯗ ꯍꯅꯨꯕꯤ ꯑꯃ ꯃꯩ ꯍꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯆꯪꯁꯤꯜꯂꯤꯕ ꯑꯗꯨ ꯍꯅꯨꯕꯤꯗꯨꯅ ꯎꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯁꯨ ꯅꯨꯄꯤ, ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯏꯕꯅꯣ? ꯏꯕꯣꯛꯀꯤ ꯅꯥꯛꯇ ꯐꯝꯂꯨ ꯂꯥꯛꯑꯣ." ꯑꯩꯁꯨ ꯍꯅꯨꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯍꯅꯨꯕꯤꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯍꯅꯨꯕꯤꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯩꯉꯥꯜ ꯑꯗꯨꯗ ꯁꯔꯨ ꯃꯌꯥꯝ ꯑꯃ ꯑꯀꯣꯏꯕꯗ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩ ꯍꯅꯨꯕꯤ ꯑꯗꯨ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯑꯩ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯍꯅꯨꯕꯤ ꯑꯁꯤꯅ ꯍꯥꯏꯔꯛꯏ, "ꯏꯁꯨ ꯅꯨꯄꯤ, ꯊꯦꯡꯂꯦ, ꯇꯨꯝꯂꯁꯤ ꯍꯥꯏꯔꯒ ꯇꯧꯗ꯭ꯔꯤ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯍꯣꯡꯕ ꯍꯧꯔꯛꯂꯤ꯫ ꯑꯩꯁꯨ ꯃꯗꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯜꯂꯒ ꯈꯨꯠꯅ ꯅꯥꯀꯣꯡ ꯑꯅꯤꯃꯛ ꯀꯟꯅ ꯃꯦꯟꯁꯤꯜꯂꯤ, ꯇꯧꯗ꯭ꯔꯤ ꯑꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯗꯅꯕ ꯍꯥꯏꯗꯨꯅ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯅꯨꯕꯤ ꯑꯗꯨ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯍꯅꯨꯕꯤꯅ ꯇꯨꯝꯈ꯭ꯔꯕꯗ ꯑꯩ ꯇꯧꯗ꯭ꯔꯤ ꯑꯗꯨ ꯄꯨꯔꯒ
ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯂꯝ ꯑꯃꯗ ꯑꯃꯨꯛ ꯊꯨꯡꯂꯗꯨꯅ ꯂꯝ ꯑꯗꯨꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯈꯪꯈ꯭ꯔ ꯃꯥꯜꯂꯦ ꯂꯝ ꯑꯗꯨꯒꯤ ꯅꯤꯡꯊꯧꯗ ꯍꯤꯡꯆꯥꯕꯤ ꯑꯃ ꯂꯣꯠꯇꯨꯅ ꯂꯩꯔꯦ, ꯑꯗꯨꯅ ꯑꯅꯧꯕ ꯃꯤ ꯆꯪꯂꯕꯗꯤ ꯐꯥꯔꯒ ꯍꯥꯠꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯦ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯑꯅꯧꯕ ꯃꯤꯇꯣꯞ ꯆꯪꯂꯛꯄ ꯑꯃꯨꯛ ꯃꯅꯥꯏ ꯃꯁꯟ ꯊꯥꯗꯣꯛꯇꯨꯅ ꯊꯤꯔꯦ꯫ ꯄꯥꯎ ꯑꯁꯤ ꯐꯪꯕꯗꯒꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯆꯦꯜꯂꯛꯇꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅꯤ꯫ ꯂꯤꯟꯊꯣꯏꯉꯝꯕꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯍꯤꯌꯥꯏꯅꯨ ꯑꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯦ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯀꯂꯛ ꯈꯝꯕꯟꯕ ꯋꯥꯈꯜ ꯑꯃꯅ ꯏꯇꯥ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯌꯥꯝꯅ ꯋꯥꯍꯟꯈ꯭ꯔꯦ꯫ ꯑꯩ ꯅꯪꯒꯤ ꯄꯤꯛꯂꯤꯉꯩꯒꯤ ꯃꯔꯨꯞ ꯍꯤꯌꯥꯏꯅꯨꯅꯤ, ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯂꯤꯟꯊꯣꯏꯉꯝꯕꯤꯅ ꯍꯤꯌꯥꯏꯅꯨꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯄꯤꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤ ꯋꯥꯔꯧꯒꯗꯧꯔꯤꯕꯅꯣ? ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯃꯄꯣꯛ ꯃꯩꯒꯤꯗ ꯌꯥꯎꯔꯛꯂꯕ ꯊꯧꯗꯣꯛꯅꯤ, ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛꯇꯤ ꯎꯃꯪꯗꯣ ꯂꯥꯟꯊꯣꯛꯇꯨꯅ ꯀꯣꯅꯨꯡ ꯌꯧꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄ ꯎꯕꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯑꯍꯤꯡ ꯍꯜꯂꯛꯇꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯍꯪꯂꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯂꯝꯑꯣꯛ ꯊꯦꯡꯅꯗꯨꯅ ꯇꯥꯟꯅꯔꯒ ꯇꯦꯟ ꯀꯥꯞꯈꯤꯕ, ꯑꯗꯨꯒ ꯀꯣꯝ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤꯕꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯃꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕ ꯋꯥ ꯍꯥꯏꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯤꯕ ꯄꯨꯏꯅꯕꯨ ꯍꯥꯠꯂꯨ ꯍꯥꯏꯅ ꯃꯅꯥꯏꯗ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯤꯌꯥꯏꯅꯨꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯄꯥꯕꯨꯡ, ꯏꯁꯥ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯈꯟꯗꯕ ꯃꯤꯑꯣꯏꯕꯨ ꯀꯅꯥ ꯂꯩꯕꯒꯦ? ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯤꯟꯊꯣꯏꯉꯝꯕꯤꯕꯨ ꯃꯁꯛ తాꯛꯇꯨꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯍꯧꯖꯤꯛꯋꯥꯏꯗ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ, ꯃꯁꯥꯅ ꯃꯁꯥꯕꯨ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯖꯔꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯄꯨꯝꯕ ꯊꯥꯗꯣꯛꯂꯦ, ꯑꯗꯨꯒ ꯂꯤꯟꯊꯣꯏꯉꯝꯕꯤꯕꯨꯁꯨ ꯃꯆꯥ ꯁꯛꯅ ꯌꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯦ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫